ꯊꯥꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ RN Ravi amadi Asian IM gi kangbuga ngasi aroi boina New Delhi da maikai animakna amukasu wari sanakre hiram kharada yanaba purakre Greater Nagaland Semba amadi Tunganba flag lehenbada ayaba pikre haina ngangnariba sigi matangda Chief Minister and Birena sigumba wafam amata center dagi official oina wafam amata thorakpa leitri haikre Kokomi gi sinthale pagi khongjang hayeng numidang wairam pung 6 fawa sangdokre Kokomi na kaukiba sinthale pagi khongjang na Manipur gi mafam kayada chawna kaiba pikre Krumzari Times of Manipur gi Manipuri pau miyang tabiri ba myam punmakpu ASHAPRIYA na taram nokchiri ngasigi maru pau sing machakai na pizari India government ke mihoda masu wariba Naga Peace Talk interlocutor RN Ravi amadi Asian IM ke luchingba ato kilonsa chief Tihais Muivana luchingba mihod kangbuga hanjin wari sanabada yana khidraba matung ngasi aroi boina New Delhi da maikai animakna amukasu wari sanakre wari sanabadu da chapchaba kari khanakibage haiba khangba ngamdragasu Paugi likhun amana nakalani gi marakta yanaba ama purakpa ngamkhre hairi Amaromda hojik chathariba Indo-Naga Peace Talk ki waroshin gi mathangda Greater Nagaland Semba amade Tonganba flag leihenbada yaba pikre haina ngangnariba amasung pauche amadi TV channel kayada fongdoknarakliba sigi mathangda sengdokladuna Delhi da lariba Chief Minister and Birena Asigumba wafum amata Home Minister Amit Saha Masamak amade mahaki office tagi official oina wafum amata thorakpa leitri mamangda thazaba pikibagum ngarang numidang all political parties ki mhot kangbuga Union Home Minister Amit Saha ga unaba matamda Indo-Naga Peace Talk ki waroshin purakpada sokhangani haina pannariba Manipur Assam Arunachal Pradesh ki stakeholders singa tanaramdana kaidongnungda waroshin purakloi haibagi thazabadu amukhanna fongdorakhe Greater Nagaland amadi Tunganba flag pibagi wafam hojik fawbagi oina leitri maramaduna lamdam asigi miyamna mipaiba pokpiganu Tangdu leitana amadi pungning fathana leibiduna waroisin lakpa matamda kari lakadage haibadu mekup naum singna senadunu leibiyu hairakli Manipur gi miyamda ai kari gumba wafam kradang ai thamjari madudi ngasi tarik 38 da sign tonagani na hairiba dugumba NSN IM amadi Bharat Sarkar ani gi marakta tonariba port adu aikhoi ngarang all political party ki team ama laktana honorable minister ahum maroina thabuk sibu matter sibu deal tawriba adugumba ikai khumnan bagi masagoirba honorable Union Home Minister Shri Amit Shah ji direct aikhoi delegation akoi manga akoi taruk na unare unabadu da ngarang gi ngasi ayuki phongba khabar dasu ngarang thengi bana phaw loina satraka su khara kaida di haijagrabani Honorable Union Minister Amit Shah ji na categorically karigumba hujik makhal amatagi madugi waroshin porongna bagi wa stakeholders in maroina Manipur gi Arunachal Pradesh gi amadi Assam gi sokani na singnariba adugumba state singdugi wa tanadana moigi stakeholders ingi wa khanadana karigumba thaba amata tauroi haidana yamna categorically aikhoi da hairakre Kokomi gi sinthale pagi khongjang hayeng numidang wairam pung 6 pawa sangdokre Karisu tauroi hairaga security personnel kaya langbangum educational institute kaya da thamliba sigi wahanthok karino haina Kokomi na lengakta hanglakle ngasi lamfelda leiba United Committee Manipur UCM gi mayai loisangda pangthokiba pawgi mifam amada Kokomi gi coordinator Sunil Karamna Naga Peace Talk ki waroshin purakna bagi damak wari tangka kaya da wari sanaba dugi waroshin numidang pung 9 da lauthokla yai hainarakpa si taraina lofam thokte Kokomi na changsilakba khongjangda miyamna mapung fana saugat pibabu thagatladuna lamdam asigi miyamna asengba ma khangriba fawba checksina lebina basu mahakna miyamda appeal tawkhi
अमरोमदा पालिबा लेंगाक असिना सानरिबा वारी असिगी वारोइसिन लाकपा मतमदा lamdam asida karisu tawroi hairaga karigi masing yamlaba security personnel kya mahiloisang singda paisinduna thamlibano langba namagum paisinduna thamlaga miyamna matau karamna pungning fatana leigadoribage haina su hanglakle Prime Minister के ऑफिस तकी नत्रक होम मिनिस्टर के ऑफिस तकी क्लियरेंस अमा ऑफिशियली अखोगी रिटर्न अमा लेट्री फावदी मणिपुर मियामना पीस टॉक छानरिबा असिदा चिंगनिंगाई ओइबा पोटनिना अखोई सेक्शन लेबगी मथौ ताई अदुना अमुकसमुक मणिपुर गवर्नमेंट लास्ट ओइन थमजिनिंग से कैमतो तौरो हायरगन एजुकेशन इंस्टीट्यूशन पुनमक्ता थमजलिबा पैरामिलिटरी फोर्स मयाम जिंगसे मसी अंतिलन हेक लौथोक्त्रिबौती अखोई लैरिबा चथरिबा खोंजंग पारिंग सियो दुम हनबा लेतना चथगिरने हायबसे मयाम पुनमक्ता अमुकाना अपील तौजरी पांथोखिबा पाउगी मिफमतुदा सरग्याकिबा कोकोमीगे असिस्टेंट कोऑर्डिनेटर नंदो लुवांगना खोंजंग चंगसेलिबा सिंगना वांगांगबा मतमदा चेक्सिना ngambiyu चंगसेलिबा खोंजंग असि फुरुप अमोबु सिंगनादुना चंगसिनबा नते फुरुप कयाना खुंदामिनरिबा लमदम असिगे अपुनबगी सक्तम काइदनबगिदमक चंगसिनबा खोंजंगने करिगुम्बा खोंजंग असिगे मयोल सोकिदुना फुरुप मसेलगी मरक्ता नुंगाइनरोइदबा थौदो कया थोरक्लबदि चंगसेलिबा खोंजंग असिगे वाहनथोक लेररोइ हाइखि हजिक चथजरिबा खोंजंग असिदा मणिपुर मियामदा कोकोमीगी माइकैदगी यामना सेक्शनना अपील तौजनिंगेबदी हजिक ओइरक्लिबा फिबम असिदा मियामसी अदुगी मतिक टेंशन वांगे अदुगी मतिक सिंगनाबा फावरे अदुना मसी सिना मरम बरगा लमदमजिदा हिंगमिनरिबा कांगलुप फुरुपसिंगी मरक्ता पामदबा थौदो कया थोलकपा याबगी अखोगी ओइथोपदु लेतनबगिदमक्ता अखोई खोंजंग चिंखिनबिबा मियाम अमदि खोंजंग चिंखनबदा लेकाई लेकाईगी लुसिंगबिरिबा क्लबकी माइरापागी इमाइदुन सिंगना अखोइना वा ngang मतमदा यामना चेक्सिनबिबा थबक तौबा मतमदा याम चेक्सिनबिबा कुड फेस्टिवल दि करिगुम मखलमतदा अखोई डिस्टर्ब तौजरोय कुड फेस्टिवल गी चथोक चेचिन लेबा कइबदा अखोई करिगुम अखोई कोकोमीना करिगुम मखलम चंगला खोंजंग चिंखन मतमदा अखोई करिगुम मखलमतगी डिस्टर्ब तौजरोय अयर अपन बिजरोय अदुना मसिदा अखोइना चंगसिन जरिबा खोंजंग असिदा अतो अतोबा फुरुप सिंगना कइगुम लाना लौबिगनु हाइबा अपील सिंबा तौजरी कोकोमीना लाउथोखिबा पुंगकुनगी सिंथा लेपगी खोंजंग मरी लेना ngasi ayuktagi imfalgi mafam kayada miyam thoraktuna wakan mifam chathaki mifam kayada miyamna lambi thingbagi khongjang changsinki state amadi district sing fauna riba lambi singda gari sing chenakide dukan sing thonglonaki khwairaman kaithel yauna district headquarter singge kaithel sing su famnakide mai loisang sing suti thanaki lainga ki loisang singda karmachari sing office kabagi changyamna hanthaki lanai loisang sing thonglonaki पामदब थौदोक सिंथोक्तनबगिदमक पुलिस अमदि पैरामिलिटरी फोर्स के कांगबुना अकनब मोंगदा ngaksenbagi थबक चथखि NSMIM amadi Indian government ani gi marakta sanaragliba santi gi warosin asi ngasi mak loisan gani harakpadagi coordinating committee on Manipur integrity kokomina pungkungi sinthale pagi khongjang laktokhrobong matung ngasi Manipur gi lairiba kaithel sing Manipur gi lambi thong Manipur gi district state forward ga chatkadaba servicing lepadanatna mafum kayadagi kaithel kanar kadaba imaiven sing lepana maram moraga Manipur gi economy de chauna khudong thiba madi pokhalle adumakpu लाउथोक्लिबा खोंजंग असिगी मनुंग चन्ना मणिपुर की मफम कयादा फमलिबा खोंजंग लोय कयाना फोंदोरकपगी मतुंग इना मणिपुरदा थोक्लिबा वाथोक्सिंग फुरुप की ओइबा लैरिबा नुआइनदबा कया असिगी वारोइसिन पुरक्त्रिङैदा नागागी वारोइसिन पुरक्लबदि मणिपुर सि मफम खंगदबा तंगदु लैतादबा फिबम अमदा लाकनि हाइबा वाफम कया फोंदोरकलि कैमरामैन रोलिविन ग लोइनना बाउदम जरिबा याइफु मैतै टाइम्स ऑफ मणिपुर समु मखोंग कोकोमीना मणिपुर के अपुनब सक्तम कायब यारोय हाइना चंगसिलकपा खोंजंगी सरुक मोइना रिम्स रोडता इमाइबेल सिंगना लंबी थिंगदुना खोंजिंग चंगसिनख्रे नाकलमरोमदा उरिपोक पोइरै अपुनब लुप अमदे उरिपोक कमरांबम लैकाइदा कोम्बिरै कैथेल मैरापाइबी TYCS क्लब अमसुंग सलाई तरेट मैरापाइबी के अपुनबनसु वाकन मिफम फमख्रे ngasi naurem thong mayai lekai da su tagel khongban chaukat thaurang nupi marup amadi tagel khongban progressive youth association TPYA na sinduna Asian IM amadi India government ani gi marakta chathariba peace talk asigi waroishin da hiram amatada manipur ge pun bagi sakam kaihan ba yaroi haina lambi thingduna checksin mi fam khrei manipur na warep lokdaba manipur gi apun sakam sanariba wari se मसीना कईगुम्बा अखोगी मणिपुर की सक्तम जे सोय यावरक तारगदी कायरक तारगदी
ꯑꯩꯈꯣꯏ ꯇꯥꯌꯦꯜ ꯈꯣꯡꯕꯥꯟꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯤꯖꯗꯦ ꯁꯒꯣꯜꯕꯟ ꯅꯦꯄ꯭ꯔꯥ ꯃꯦꯟꯖꯣꯔꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗꯁꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯗꯨꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ नागागे शांतिगी वारीना मणिपुरगी सक्तम कायहनबा यारोय हाइबा दावीदा कोकोमीना चंगसिलखिबा खोंजंगबु सौगतपोइना चांगांगै अपुनबा खुंजा सिंगना इम्फाल एयरपोर्ट की गेट ममांगदा चेक्सिन मिफम फमख्रे चांगांगै अकोइबदा लैबा क्लब ऑर्गेनाइजेशन मैरापाइबी चांगांगै कबुई खुलगी खुंजा सिंग एयरपोर्ट ऑटो एसोसिएशन आरके फॉर्चून प्राइवेट लिमिटेड के सिनमी सिंग अमदी तोंगान तोंगानबा एसोसिएशन कयाना पुनः फमखिबा चेक्सिन मिफम अदुदा सरुग्याखिबा सापम तोंबी मंगांगचाना मणिपुर की सक्तम कन्ननब होटनबदा थवाई थारबसु मियाम पुना चोंथोकमिनसी हाइबना चिंबा वाफम सिंह फोंदोखी मणिपुर चाही लिसांग चाही लिसिंग अनि पुवारी लेबा मणिपुर लेबिरेबा तोंगान तोंगान फुरुप मयाम सिंग असे मसी नुंसी चानना लेमिनगदबनी अदुगा मयाम सिंग सी कायनबा यारोय सिगे चंदा लोनचत लोन चानबी मयाम सिंग ngakतना अखोय अमतोयबा मणिपुर इमागी मैथैले इमागी मसा अमतेनेना खनबे वाखोलोंदा अखोय पुनगदबनी अखोय कायनबा यारोय एनी मची कायनना भारत सरकारना सिलबजो अदुगी मायोक्ता मणिपुर लेरिबा मैथै लेबाक्ता लेरिबा फुरुप मयाम सिंगसिना अखोय इमा अमतगी मसानी हाइबा वाखोलोंसिदा कायबा यारोय हेबसि मसी अरोइबा लांथेंग बाबू चामिनांगी हाइबा वासकसिग लोइना अखोय ngasiगी मिफम मसी फमजबनी पाउगी मरक थना तेम ब्रेक मलौसरी कंगला फूड प्रोडक्ट ती इरम दंगी असेंग महौ येंग दियो गार्लिक मिक्सर खत्ता नतना कंगला गी अनोब फूड आइटम सिंगी महौ खंगलबदा ngauroi दव कनाव लेबगी कंगला ब्रेक मतुंग दा मयाम मुतराम नोकचरी मखाताबा पाउ पिजरी थौबै क्लब अमदी वुमेन सोसाइटी न पुन्ना सिंदुना लांगथबाल खौपुम कबुई खुंदसु वाकन मिफम चथखी इम्फाल वेस्ट की नॉर्थ एओसी दा लैबा जोमी विला अमदे कानन वेंगे मियामनसु नॉर्थ एओसी जोमी विला गे चंगफमदा चेक्सिन मिफम फमखी नाकलमरोमदा मालोम अपुनबा डेवलपमेंट ऑर्गेनाइजेशन असुसिंदुना मालोम बाजारदा मियाम गेबो वाकन मिफम अमा चथखी mak warusin porpa matamda manipur ki saktam apun ba saktam ase thugai dana bahona biu kariguma thugai ba tarabadi miyam na pami ba pa masi bharat sarkar so khangbiu haibo wafam sini aduga loina na akoi na ngasi mak arena bina interlocutor roi ba arena bina warusin lama soidana purakani haiba taragadi warusin lo purakpada ko yamna harawi adubu मणिपुर की अपुनब सक्तम थुगाइरपदे सुग्या यारोय करिगुंबा थुगाइरप तारगदि मणिपुर सु इंडिया दगी तोंगा ताबा लेबा अमा सोइदना ओइबा ngamnaba खoi प्रजाना होननि हाइबा फिरेप सिगा लोइना ना खoi ngsi धर्म फमजाजिबनि
Hiyang thang palak maira phaibi lopna senduna kokomi gi lamjing makhada wakan mi fambaga loinana human chain semduna manipur ge punbagi sakam kaiba yaroi India gi kanglup naiba thausil yaningde imalai bakna yai fare long live manipur haibana chingba slogan singsu lauki Apunba nupi lup laifam khunau makha laikai na senduna ngasi laifam khunau haijin famda wakan mi fam chathake khongjang adu da saru yakiba wakrambam naubina Nagagi waroishin purapa matamda karisu kaiba leite adumakpo waroishin asina lamdam asigi apunbagi saktam kahelakpa thoklabadi lamdam asigi miyamna tumina leiroi haiki koina ngasigi sugulba aroiba tangkak asida koi khudimangna manipur ngamkai thugaiba yaroi haiba achetpa wakhalunga loina khoi ngasigi khongjang asi sangsan bani karigumba ngasigi wari sanabasina manipurgi ngamkhaida singnarakpa taragadi sidigi hena kanba akhoi singli da seliba isi galloina na khoi thawai kathokna iramdam manipur ngakna bugidamukta akan ba khongjang kya changsil lakani haiba wapamsi thamjari Amaromda kokomi made Imphal Valley Cookies na senduna laifam khunau haijin famda chathakiba wakan mifam ga mari leinana Cookie Working Women Union gi member tengnai chong lofengna nagagi waroishin puraktringaida lamdam asida leiriba furup kayagi leiriba wathok sing asigi waroishin hana puraklam gadabani chahi kayagi mamangdagi leirakliba wathok singbu tungoinaram laga nagagi wathok tampak waroishin purakpa yaroi loinana waroishin purakpa matamda manipur ge punbagi saktam kaiba yaroi haiki I am sing na cookie sing miyam hardly more than 1,000 people hardly innocent peoples and then 350 hin kun manghalli aduga more than 1 lakh people displaced oi asigumbasisu they need to solve this problem asi peaceful solution later sida asi miyam problem miyam sisu solve tawnaba ningsing zari Imphal East ki Chekon Tribal Market ki Kaithel Fambising amadi Chekon da laiba Cookie Furu ki miyoi kyanasu kokomi gi meeting makhada wakan mifam chathaki alole limna tu sei hin ka patelo kiwa hom na te holom se bon ta nga din ekoi gi lamdo manipur gi lamdi inchi ama phauba sokpa yaroi autonomy atuka constitution atuka flag These things are all impossible things ni haina ai khanjai Mantri Purkida su kokomi ki meeting makhada Cookie inpina susenduna Jackson mifam ama chathaki Don't break Manipur don't break Kokomi gi pungkun gi sinthale pagi khongjang saugaladuna ngasi manipur gi mafam kayada miyamna khongjang changsin khrei Imphal East ki Wangkhai Puja Lampakta YVO Club Paradise Club amadi Maya Paibi Singna Jackson mi famfam ke Wangkhai Kaithel Asangbida nupi marup ki Maya Paibi Singna lambi thingduna khongjang changsin ke Andro parking da su nupi khunai chawkhat kanglup na sinduna Jackson mi famfam ke Amaromda Hata Social Welfare Union na sinduna Jackson mi famfam ke Konung mamang da su KLYOC amadi laikai miyamna lambi thingduna khongjang changsin ke Brahmapur Bagyapati laikai da su YCB Club amasung Laikai Maira Paibi Singa Jackson mi fambaga sinthale pagi khongjang changsin ke Waiton da su laikai miyam na Jackson mi fam labatungda miyam gi oiba yaning da bakhong chat ke khongjang sing adu da Indo Naga Peace Talk ki waroshina Manipur ge punbagi saktam kai han bayaroi haiba kholau kaya lauke jap manaba khongjang da Imphal West ki manung chanba Singjamai chinga makha laikai Singjamai mathak thokchom laikai ge Maira Paibi Singna Jackson mi fam ke Amaromda Langol Game Village tasu Cookie Welfare Association na sinduna kokomi gi khongjang saugaladuna Cookie ichilenau singna Jackson mi famfam ke Urembam dasu miyam na tholaktuna Jackson mi famfam ke Pasoi Tuliyaima Century Club Pasoi Part 3 amade Apunba Pasoi Nupi Lupna Pasoi Part 2 da National Highway 37 da lambi tangkhai thingduna khongjang changsin ke UCDA United Club Development Association Pasoi na sinduna Jackson mi famfam labu matungda miyam na Tera Bazar fauba wakat khongchat chat ke Nakalamaromda Uchiwa Lairak achauba dasu Impact Club amade Women Wing anina punduna Kabui amadi maitai punsinduna Kabui amadi maitai na Jackson mi famfam ke Changsin ki ba khongjang sing adu da miyam na Manipur ge punbagi saktam kaiba yaroi haina kholau kaya lauki Aikoi praja moina maitai moina aikoi yaningde NSNI ga sanari bawari sigi Manipur ki praja moina waroisil amadi yanaba tektu kangdu
ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯅꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯀꯩꯅꯣ ꯌꯦꯡꯕꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯉꯒ ꯁꯦꯟꯇꯔꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯖꯩ ngasi ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯥꯡꯗ ꯉꯧꯔꯒ ꯊꯝꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡꯁꯦ ꯀꯔꯤꯅꯣ ꯆꯞ ꯆꯥꯅ ꯈꯪꯍꯟꯗꯕ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤꯅꯣ ꯈꯪꯍꯟꯗꯕ ꯆꯔꯥꯡꯅꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯂꯩꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕु ꯃꯅꯤꯄꯨꯔ ꯀꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯊꯃꯣꯏꯗ ꯅꯨꯡꯔꯥꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝꯄꯣꯛꯀꯤ ꯃꯄꯥꯟꯒꯤ ꯂꯤꯑꯣꯛ ꯀꯦꯂꯣꯄꯦꯇꯤꯁꯀꯤ ꯅꯨꯄꯤ ꯃꯦꯝꯕꯔ ꯆꯥꯎꯈꯠ ꯈꯨꯟꯅꯥꯏ ꯂꯨꯞꯁꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯐꯝꯖꯕꯅꯤ ꯍꯧꯖꯤꯛ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯁꯨꯡ NSN IM ꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯐꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯃꯌꯥꯝ ꯑꯁꯤ ꯁꯤꯗꯤꯟ ꯄ꯭ꯔꯣꯇꯦꯁꯠ ꯐꯝꯖꯕꯅꯤ ꯉꯁꯤ ꯁꯦꯛꯇꯥ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯅ ꯁꯨꯁꯤꯟꯗꯨꯅ ꯁꯦꯛꯇꯥ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯤꯖꯝ ꯏꯕꯦꯝꯃꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯣꯛꯄ ꯋꯥꯐꯝ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯝꯃꯤꯕ ꯑꯩꯈꯣꯏ ꯙꯔꯅꯥꯁꯤꯗꯒꯤ ꯍꯦꯟꯕ ꯑꯆꯧꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯇꯧꯊꯣꯔꯛꯄ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯒꯅꯤ कोकोमीना चंगसलक्पा खोंगजंगी मतुंग इना नागा अमदी भारत लेबाका सानरिबा पीस टॉक असिना मरम ओइरगा मणिपुर गे अपुनबगे सकलोन काहेनबा यारोय हाइबा दाबीदा खुराई माइकैदसु मियामना चाउना खोंगजंग चंगसिनख्रे माइकै मरीदगी थोमजिलक्पा मियामना खुराई लमलोंगदा पुंदुना ह्यूमन चेन सेमखी अमदे मणिपुर काइबे यारोय नागा पीस टॉकना मणिपुर सोखलबदी थवाई थारबसु थागनी मणिपुर बुनिंग तंबा तोंगानबा लेबाकमा ओइरबसु यारे हाइबा वाखलोन कया खोलाव ओइना लाउखी गाड़ीना नौपोक्ता लाए अखोना नातंग रूट कंपाउंड थोंग योसले इंडिया गवर्नमेंट नागालैंड NSN IM अनीना चथरिबा साथी वारी असिगे अरोइबा मतम ओइरिबा आरएन रबिना पिरखिबा अरोइबा नुमित डेडलाइन हाइबदिंग असिगे अक्टोबर तारीख 38 दा मणिपुर असि मचे ताना काइखिबा यागद्रा हाइबगी अकिबा लैबदगे खुराइगी प्रजा मैम हौरक्तुना हौजे खुराइ लमलोंग बाजार असिदा मियाम मी पुना लिसिंग अहुम लोम तिंदुना मसा मसा की थवाई कथोलबसु लेबाक कायबे यादे मणिपुर कायबे यादे हाइबा मणिपुर की अपुनबा सक्तम थुगाइबे यारोय कांगलुप अमतगी अफब खनबदा मणिपुर थुगाइबे यारो हाइबा वाफलोन कया फोंदोकनदुना मियाम हौरक्तुना हौजे कांगलुप खुराई लमलोंग बाजार असिदा मयाम ह्यूमन चेन सेमदुना लैरी हिरम असिगी मतांगदा भारत लैंगाकना हौजे चथरिबा पीसटोक असिदा मणिपुर कायरकपा याबा कंडीशन अमेक्ता यावरकपा तारबदी मणिपुर असि तोंगाना तारबसु ताजरगे हाइबा वाफम क्या फोंदोकनरगली हिरम असिगी मतांगदा वीडियो जर्नलिस्ट अजित मक्साताबम गलोनना पाउदम जरी बेहेमचंद्र सगोल सेम टाइम्स ऑफ मणिपुर खुराई अमरोमदा कोकोमीगी खोंगजंगबु सौगतुना हेलो हौजिक मणिपुरगी मफम कयादा खुत्ता मैरा पाइदुना मणिपुरगी सक्तम काइबे यारोय हाइदुना खोंगजंग कया चंगसिले हेलो हौजिक खुराई लमलोंगदा अखोइगी मिहोत सरत लेरी सरत ताबिब्रा अखोइगा लेजरी मफम से इम्फाल डिस्ट्रिक्ट की लमचंदा खुराई लमलोंग बाजार मक्कदनी अखोइगी खुराई कुंचित रोड अयांकली रोड अमदी उखुल रोड तक हाइगलक मियामना तो पुलप खुराई लमलोंग एरिया से तुमजलगा मखा का अखोइगी इम्फाल लोगदा आइबदी अखोइगी यूनिट नंबर हाइगलना बक्कन होता री पुलिस का अकन मगोंग हुजि मुक्नबा हाइगदा खरा मुक्नेरगा दुम तत्पगी अखोइगी फिल्म मम उरी अदु हुजि मुक्तेदि अखोइ थोगरिंगदा थुदो थोपगी पाउदि लेत्रि आशाप्रिया पाउदमक लौजगे हौजिक अमुक मखाताबा पाउ पिजरे कोकोमीगी खोंगजंगबु सौगतुना बिष्णुपुर डिस्ट्रिक्ट की तोंगान तोंगान मफम सिंगदसु चेक्सिन वाकत खोंगचत चतनखरे चेक्सिन वाकत मिफम सिंग फमनखरे मोइरांग निंगथौखोंग क्वाक्ता तौबुल नचिंबा मफम सिंगदा मियामना लंबी थिंगदुना खोंजंग चंगसिनखे
Fugakchau Ithai Kairen Fabi Ithai Wapokpi Saiton Bazar amadi atai mafam sing dasu sinba thungna cheksin wakan mifam sing chathaki Kokomigi Khongjang bu sagatuna cheksin wakat mi famama Nambol Kaithel da ngasi pangthokre Nambol Kaithel fambi lob dukan fambasing amadi atai CSO kaya gi mihut sing tholaktuna wakan mi famadu da sarukya ki Nambol apunba nupi lub ke secretary L Premilana phongdokibada India government amadi nation IM gi peace talk na Manipur gi ngamkhai da inchi ama fawba sokpa yaroi Amaromda Nambol Oinam Bishnupur Ningthaukhong Moirang Kumbi district asigi tongan ba achauba kaithel sing dukan sing thonglo na ki inter district passenger gari sing chen belep na ki term amadi emergency gi oiba thabak sing di lanai gari sing chathan ki district police ki personal sing na tongan mafam sing da sandoktuna matau tawduna leibana pamdaba thodok sing thokpagi paudi leitri naga gida naga pisto asida Manipur government na amadi India government na yare haiduna argument hek yana besi ado thadok khiba matamda akhoi gi lamma set amada sokpa yaro haiduna ngasi akhoi mifam ase Manipur pammagi oina mairari li satuna amadi wakar mifam phamdana akhoi sauthok pamaga loinana lamma set amata insi ama pok sokpa yaro haiduna ngasi akhoi mifam ase phamli bani Bishnupur gi Nambol Oinam Ningthaukhong Bishnupur headquarter Moirang Kumbi asida chingba Bishnupur district ki achau kaithel chingdi thong loina lonari hojik phawa dukan amada thong hangnadri aduga district asigi tongan mafam chingda district police na makhoi gi tongan ba mioi kya saithokna lebana mar moiraga pamna thodosing thopki paudi leitri paudam jariba Hidrom Roman TOMTV Bishnupur correspondent Nambol Kendra gi manung chanba laima popom da leiba club organization Mairapai bi loop sing amadi laima popam maibam kairel kabui khulna sin khusam naduna Kokomi gi khongjang bu sagatuna laima popam khun salam kaithel da ngasi miyam gi oiba cheksin wakan mi famama pangthokre ngasi gi cheksin wakan mi famadu da Manipur gi apun baka saktam kaiba yaroi Kanglu furup naiba waroisin chataba yaroi waroisin pura u wakai pura kanu Manipur gi integrity thugaiba yaroi assembly gi special session kauduna warip laudaba condemn to way Save our future na chingba slogan sing thaba play card kaya su sizinabata natana kholau kaya su lauke Karigumba peace talk asina Manipur gi integrity kaiba wa wafam sing yaurak lagade oirakada ba Manipur gi fibam sing gi maramda akhang ahemi oi kya na su wangangduna miyam punna khangminakhi Administrative integrity. Assembly के special session कल्पना वाले लोग Taubul Kabui Mairapaibi, Taubul Bazar Mairapaibi, Micro Mairapaibi, Maning Lekai Mairapaibi, Club Sing na Puna Kusam Naduna, Taubul Micro Bazar da ngasi Jackson Wakan mi from Pangtokre. Lambi da mai thaduna lambi thinki. Wakan mi from Aduda Sarukya Kibiama na Fongdorapada, Santigi Wari Sabadi Taram no Oi, Adobo, Manipur Kaiba Abawa from Yorak Lakade, Siba Kidana Kongjang Sing Changsin Kigane. Asida akoi tabun maning laikai toman makong Mairapaibi akoi su tharuk jajari akoi tabun maning laikai habase labuk thabukta suraga namba jajaba kangbu ni adubu ngasi laibak oi beirang sida akoi su tharuk jajari adubu dilida ngasi lauduri ba warep sida Manipur kai ba jaba warep ta lagadi akoi maning laikai tabun maning laikai da laiba akoi Mairapaibi su makha tarakba khungjang khuding makta tharuk jaduna irang je hanba laitana akoi Saruk jajagane na akoi tabu maning lekai Mairapaibi gi taraf dagi haijari Pauge marthana te break amalong minasi Takadoriba ningol chakobada set innabagidamak quality leiraba ahongba mamalda pinabagidamak sem saduna leiraba naga mapal ima kaithel opposite ki first floor da leiba showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigen nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangawa mafam
ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯔꯗꯔꯁꯨ ꯂꯧꯖꯔꯤ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯣ ꯈ꯭ꯋꯥꯏ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯅꯒꯃꯄꯥꯜ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯑꯣꯄꯣꯖꯤꯠꯀꯤ ꯐꯥꯁꯠ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯁꯥꯋꯁ ꯕꯨꯇꯤꯛ Koji Homestay koina chaturaga iyumda nungaina fothabiu lakliba festive season da hakchang phana nungaina celebrate tobiu rupees 4999 gi phamung laiteng sing leibiu aduga rupees 999 gi apamba potchai lemna lobiu seasonaraba pilosing pubira u anauba amana mahut sinbiu kaubiraganu lengsin biraksi Koji Homestay Olympic Shopping Complex Dinku Road Imphal mobile number 9612732809 Break matung da mayam utaram nokchari makhata pa pau pizari Kokomina pung kun thabak leptuna khongjang changsin bagi saruka moina Karang Island Development Organization amadi Karang Island Motor Boat and Boat Association ani na pulaga Karang Island da sintha leptuna ngasi maira khongcha chatkre Nupa nupi ahal angang puna tholaktuna Manipur gi saktam kaibi yaroi Long Live Manipur haiba slogan kaya su lauduna Karang Island gi mafam sinba thungna chatki Ipan Sikiba, adaging matungdaging ngasi pawagi manungda, India da apayna 1949 natin sa dikraba matungda. No meal! No meal! Kokomi gi liching makhada changsin kiba pungkun gi sinthale pagi khongjang gi saruka moina Bishnupur district ke mafam kayada miyamna khongjang changsin ki district asigi manung channa Nambol Moirang Oksubam Laikai Torbung amadi kwakta da miyamna lambi thoraktona tidim lambi paringda makhal kaya gi gari sing chen bathingki adumak puana layang yauna emergency gi oiba gari sing dedi akaiba pikide ngasigi khongjang aduga mari lenena sarukya kiba miyamna Indo Naga Peace Talk ki warushin purakpada kari so kaiba leite adubu Manipur gi apunba gi saktam da makhala mata gi akaiba piba yaroi apunba gi saktam da singnaраклабadi hanba leitena thengnagani Long Live Manipur haiba kholau kaya su lauki Amaramda district asida su Manipur police ki maikai degi su thokaning da ba thodok thoktana ba haiduna akan mamongda Jackson Tharang lokhatki Noi dai noi chete ke kai gram le mai sang ra lo Kokomina lauthoki ba pungkun sinthale page khongjang ngasi Bishnupur district asu yamna chauna mamita ki miyamna lambi da thoraktuna Asian IM amadi India government anigi marakta chathariba Indo Naga Peace Talk asida Manipur gi apunbagi saktamda kaiba yaroi haibana chingba kholau kaya ga loinana khongjang changsinke amoromda Manipur police ki maikai degi su thokaning da ba thodok sing thoktana ba akan ba cheksin tharang lokhatke ngasi changseliba khongjang asina karigumba Manipur gi apunbagi saktamda kaihalakpa tarabadi Manipur miyamna chapchana thengnagani habasi mayek sengna takle camera person Bobo Thoksom ga loinana TOMTV gi damak paudum jaribi ASHAPRIYA Larembam TOMTV News Bisempur Amoromda Churachandpur district tadi ngasi changsiliba sinthale pagi khongjang asina district headquarter asigi mafam singda thoina kaiba pikide miyamna mahau sagom makhoi gi nungti gi oiba thabak thoram sing pangthoknaki India government amadi Asian IM na chahi kunithoi digi chatharakiba peace talking asi waroshin purakani haiba asina Manipur gi saktam kaihenba yaroi haina Kokomina Manipur pumbada kaukiba pungkun gi sinthale pagi khongjang Thobal district asu sokatnaki Khongjang asibu saugatladuna passenger gari sing chenakide district asigi manungda laiba kaithel sing famnakide dukan sing hangnakide loinana district asigi tongan mafum singda Indo Naga Peace Talk ki warushina Manipur gi apunbagi saktamda kaihanba yaroi haina ngasi Thobal district ki tongan mafum kayada checksin mifam famnakre Waithau Chiru Samal Saizin Palak Thiamna Sinduna Bharat Sarkar amadi Asian IM gi Peace Talk na Manipur gi apunbagi saktam kaihanba yaroi haina Waithau Bazar da checksin wakan mifam famkre Thobal Bazar da su Thobal kaithel apunba kaithel fambi mathak makhana sinduna checksin mifam famke Khangabok Yaidipok Wangjing Fogden na chingba mafam singda su checksin mifam famke Yaidipok ke Andro Kendra gi manung channa Yaidipok Laimanai Thongkhongda Laimanai Youth Club Yaidipok na sinduna laikai asige mara paibi single loinana Naga Peace Talk ki waroisina Manipur gi apunbagi saktam kaihenba yaroi haiduna wakan mifam famkre Club ki members sing mara paibi sing amusung laikai asige ahallaman kayana saruk yaduna pangthokiba ngasigi wakan mifam asida Manipur gi saktam kaiba yaroi India government ki communal policy yaningde waroi puraksi wakai purakanu haiba placard sing seasonaki Wakat mifam loisilakpada Manipur gi apunbagi saktam kaiba yaroi India government ki communal policy yaningde kanglaipak na yaifare haiba kholau sing su lauki
Manipur imagi changdam na fomoiba na chasing Maichon Charangpat Mamang Laikai amadi Icham Khunau Youth Welfare Association amadi Charangpat Icham Khunau Bengi Thoksom Maira Paibiga Puna Kusamnaduna Bengi Dagina Charangpat Fauba Rally Chatkre amadi Human Chem Semduna Yaning Tabagi Kolau Kaya Lauke Manipur ki saktam Manipur the framework agreement Manipur ki ngam khai amasung apun bagi saktam da sinarak labadi India lengak tagi ekoi Manipur praja miyam na tongan taning bagi tajage hai bagi kholaw do ekoi launa na bagi sem sajari hai badunga sigi rally amasung wakan mifam masina miyam amasung Manipur lengak India lengak ta ekoi na paujela sipijari Ngasi Hairok Bazar dasu Hairok apunba nupi lupna senduna Manipur gi saktam kaibi aroi sidriba fawba khongjang jangsin gani haina pendaba kholaw kaya lauduna Jackson mi famcha thaki ngasi magwaroi sin purakani hariba Naga Framework Agreement na Manipur gi ngamkhaida integrity da amade cultural and socio-economic da loinana nungsi chanana khundaminariba furup singe marakta karigumba makhalamata singchep thaba yaba wafam amata yawhalakpa yaroi haiduna ngasi kokomina Manipur pumbada kaukiba pungkun gi sinthale pagi khongjang ngasi Kaching district ta su tongan mafam singda miyamna sinthale leptuna lambida play card amadi banner singthetuna amadi lambi gi chidaida checksin mifam famduna khongjang changsin kre miyam ge khongjang ase Kaching dasu AKSU JNGVO KBBWA amade Kaching Kaithel apunba imalup na sinduna Kaching gi miyam ga loinana checksin mifam famduna khongjang changsin ke Naga Framework Agreement na Manipur gi miyam ge interest sokadaba wafam amata yawhalakpa yaroi Manipur miyam gi apambagi mayokta India lengakna warep lawraklabadi ima laibak Manipur gi apunbagi saktam kannabagi damak thawai fawba pamudana kathoknaba sem sare haiba wafam sing fongdokna ke miyam ge khongjang asi wabugai Kaithel dasu kokomi gi mideng makhada Kaching District United Club Organization na sinduna miyam na lambi nakal da famduna wakat khongjang changsin ke wakar khongjang aduda miyam na kanglu furup naiba waroshin yaroi Framework Agreement ki waroisinda Manipur gi interest sokhan ganu we strongly oppose India's divisive policy don't break Manipur bring solution not problem we oppose bifurcation of Manipur haibana chingba placard sing seasonake miyam ge khongjang aduda saruk yaramba kokoming ge members oiriba Kaching District United Club Organization ge Vice President Sapam Tamfazauna fongdorakpada Naga Framework Agreement ke waroisin purakthringai Manipur ge stakeholders singa hana wari sagadobani purakadoriba waroisin asina Manipur miyam ge apambagi mayokta laklabadi maikai adom ge miyamna kokomina lawrakpa Philip singda akanba mongda saruk yaduna lepalaitana khongjang sing changsingani haiki kokomi ge khongjang asi sawgaladuna Palel Bazar dasu China lupna senduna Palel area da khundariba furup singna saruk yaduna wakan mifam chathaki wakan mifam aduda miyamna Manipur gi saktam kahenba yaroi Manipur kai neba singanu aikoi punna himinasi long live Manipur haina thaba placard sing paiki भारत सरकार का सानरीबा वारोसन असी पोरक्तिगे ममांगदा Manipur da lairiba akhoi mihut sing haibadi kokomi stakeholder sing myam lairiba NGO sing aduga lairiba myam jingjiga yauna haiba warosin ase purup pasu akhoi gi apamba thamjari masigi wamada thabak torokta gadi akhoi ju hanba laitana akhoi khongjang jida kokomina changjaliba khongjang jida akhoi sawgachagani haiba wafamju thamjari Kaching District ke manung chana laiba Santhel Awang Laikai digi horaga miyam gi oiba checksin khongchat chatuna Santhel Awang Laikai Community Hall fawba laklaga miyam gi oiba checksin mifam ama Santhel apunba lupna sinduna pangthokre ngasi pangthokiba checksin khongchatta long live Manipur gi ngamkhai kaiba yaroi amadi kanglu furup naiba waroi sinpurakpa yaroi haina thaba placard sing paiki Sarugakibi human rights activist Fundrai Mayum Nazimana Fongdokibada Government of India amadi Asian Ayamani gi marakta hauzik sanariba santigi wari asibudi taramna oi adubu sanariba santigi wari asigi waroishin maram oiraga lamdam asigi integrity amadi Manipur gi saktam thugaiba yaroi Manipur gi lam machet amata kaiba yaroi amadi Santhel gi maitai pangal singna Manipur gi interest sokpa waroishin gi mayokta khongfam chetna lepatana tana waroisin asina mai horol dagi leiraklaba Manipur gi map puna hongnana yekthokpa yaroi
Asigumba santi gi warina lamdam asigi santi thugaibagi lalong central government na chatharakpa oiragadi Manipur gi maitai pangal singna tumina yengduna leithokloi Manipur gi yalhaumi amo oina asigumba khongjang kayada mangjil thana saruk yaduna mathakta sigumba khongjang kayada saruk yakini haina phungdoki Jiribam district asu coordinating committee on Manipur integrity kokomina ayuk pung mari dagi kaukiba pung kungi banna Jiribam dasu mami chauna taki miyamna lambi da thoktuna khongjang changsinki khongjang adu da sarugya kiba coordinating committee of Jiribam on Manipur integrity COCJMI gi coordinator and Damendra Maitai na phongdokibada Jiribam dasu kokomina general strike tawraga miyamna nomagi sintha lepraga protest tawminabagi saruga moina Jiribam dasu COCJMI na sinduna sintha lepagi khongjang changsinbani Jiribam da leiba furup khudimak punsilaga wakat khongcha chatnanaba sem sabasu loire India government na Manipur gi integrity boundary amadi administration da sokadaba thabak khudimak asi tawroidabani furup khudimak nungsi chanan leiriba sida akaiba mata lehalloidabani Indo Naga gi peace talk asina Manipur da karigumba kaiba piraklabadi Manipur gi miyamna India government ki mayokta karamba khongthang lawrakadagi haibasi tambangamde haina phungdoki Nagai Rojina, Hiram Amada, Manipur, the Manipur Lamkaida, Manipur, Sarukai, Yagadaba, Toxil Amata, Langak Pairiba, BJP Saganasu, Tauroi Dabani, Manipurgi, Ladyba, Manipurda, the Langtana Ribajikanga, Manipur Miam Sigi, Yapanavaki Kalaga, Manipur Tukainaba, Kaiduinasu, Indiana Siloi Dabadi. Kokomi gi makhada coordinating committee of Jiribam on Manipur integrity COCJMI gi meeting makhada Jiribam district asu numidang da tongan mafam singda mairagi khongcha chatkre masigi matang da COCJMI gi member M Prem Chandra na haikibda ngasi Jiribam district asida mass maira rally gi ama chathari maru oina Jiribam gi tongan mafam singdigi mairagi rally asi chatli haiki maru oina akhoi Manipur gi ngamkhai da akaiba piba yaroi haibagi matang da mairagi rally asi chachabani haiki Indiana Manipur Butugaiba. Indiana Manipur Butugaiba. Naga gi waroishin purakpada Manipur gi interest sokpa thabak toba yaroi haiba demand tawduna ngasi ayo angan badagi kokomina pung kunchupna sintha leptuna miyam gi oiba khongjang changsinba lauthokibagi matungena Border Town More da su Maitai Council More M.Su Technopol District ki miyoi kyaga loinana punna sintha leptuna khongjang changsin khrei khongjang changsin ki ba seina More kaithel da thoraktuna Manipur gi ngamkhai kaiba yaroi haina lauki Imphal amadi More dagi makhal amatagi gari sing National Highway lambi asida chena khidrei More kaithel kana khide dukan hotel sing thong hangna khide yumthang nana leiba Myanmar gi kaithel na falongsu Imphal dagi gari changlak tabana khuntak lan sikhi M.Su Technopol District ki President Oiriba El Mairabana wafam kaya ama sufungduki Naga framework agreement gi matangda ngasi akoina sintha lepa haina kokomi na ngasi lakhokpi gi baga loinana ngasi More da leiriba MCM amade M2 na support to baga loinana More da leiriba parja miyam dukan pamiba imai bin amadi ahalaman khai punamagna support to birapaga loinana ngasi More da su sintha lepki Kuki in P meeting makada ngasi all lambulen gi GP College manakta Kuki ichilinau singna wakan mifam chathakre khongjang adu da saruk yakiba all lambulen committee gi member M Anthang Haukipna lamdamasi gi miyam gi apamba madi problem singasi yengbibagi mahutta miyam gi apamba yengdana lengakna furup amakhaki apamba amada ning thungna bahona basi yaningde masigi mathakta Asian IM na Kuki ichilinau lesing amarom tamthina hatpi kiba amasung khul chahum lom mai thakibagi wathok su laikre State amasung central government na su karisu yengsimbida basi yaning de haiki Asian IM singna Kuki micham singbu karimat khangdaba nupi anga ahalaman mayambo mili sing mahin mathwai mangai atu kutu laga adugi mathangda Kuki khun chahum lom si mai thadu laga udhon nga olhan kharabani adugi mathakta hunja mi lak amarum se refugee oidun la re ngasi phausi government na central government oisinu state government oisinu karimata masigi mathakta kramhai toge bisu amukta so hanna yengbi da biseda
कुकी कम्युनिटी अखोई मैम से मसीगी खनबदा यामना थवाई सोकना ngasi si अखोई प्रजा मैम की दमकता कमिटी अखोई मैमना कुकी एमपी इम्फाल की ऑर्डर की मतुंगना मफम सिदा सिट एंड प्रोटेस्ट अखोई तौजबनी हौजिक होइरक्लिबा फिबम असिदा नेसोगी ओइबा अथुबा मिफम अमा हौजिक गुवाहाटी दा चथखरे नेसोगी खोंगपु अमा ओइरबा ऑल असम स्टूडेंट्स यूनियन ना थौबु ओइदुना चथकिबा मिफम अदुदा ऑल मणिपुर स्टूडेंट्स यूनियन गे मिहुत सिंह सरुक याखी मिफम असिना हौजिक चथरिबा नागा शांति वारी असिना अवांग नोंपोकी मियाम गे अपामबगी मायोक्ता वारोइसिन पुरकपा तारबदे मदुगी मायोक्ता लेपननाबा वारेप अमा लौकी हाइरि कोकोमीगी खोंगजंगबु सौगलदुना ngasi नुमिदांग मणिपुरगी मफम कयादा मियामना पाक्सना मैरागी रैली चटख्रे थांगमैबन माइकैदा मैरा पाइबी इमा सिंह अमदी लेकाइगी मियामना मैरा रैली चटखी मयांग इम्फालदसु माइकै अदोमगी मैरा पाइबी अमसुंग मियामना नुमिदांग मैरागी रैली चटखी अमरोमदा योरबुंग अमदी सवंबुंग माइकैदसु मैरा पाइबी अमदी मियामना मैरागी रैली चटखी खुराई टेंसिट रोतसु माइकै अदोमगी मियामना मैरागी रैली चटखी चटखिबा मैरागी रैली सिंह अदुदा इंडो नागा पीस टॉक की वारोई सिना मणिपुर गे अपुनबगी सक्तमदा सोखनबा यारोई लॉन्ग लिव मणिपुर हाइबा खोलाव कया लौखी भारत सरकार अमदी एशियन आईएम की शांति की वारी की वारोइशिन पुरकपदा मणिपुर की सक्तम कायहनबा यारोय हाइना यूनाइटेड डेवलपमेंट कमिटी यूडीसी वाबगाई असेंबली कॉन्स्टिट्युएंसी समाज मणिपुर अमदी जमेतुल उलामा मस्जुल अनवर अहुम सिंधुना मैरागी खोंगचदमा हंगुलदगी मयांग इम्फाल पुलिस स्टेशन फाबो चक्रे मणिपुर गवर्नर दा इबा मणिपुर की सक्तम कायहनबा यारोय हाइना मपुंगोइना इबा मेमोरेंडम अमसु ओसी मयांग इम्फाल की खुथांगदा पिसिनखी हाइबोंग मखोंग विलेज केलाखोंग विलेज उचिवा विलेज अमदी उचिवा बामगल विलेज इरोंग चेसावा संथेल विलेज अमदी हांगोल विलेज के मियामना सरुक यारगा चथकिबा मैरागे खोंगचददु समाज मणिपुर की सेक्रेटरी रजाउद्दीन हाई मैहौरोलदगी हौना नुंसी चानना लेमिनारक्लबा फुरुप सिंह इखेंग तानना भारत सरकार सिंबिगनो अखोई लम मचेत अमा फावबो पिथोक्लोई इरमदमगिदमक्ता अखोई खुदिमक्ना सीबकीदि हाइखी माहकना इंडिया गवर्नमेंट की प्राइम मिनिस्टर प्रेसिडेंट गवर्नर अमदी मणिपुर की चीफ मिनिस्टर ना मियाम की हुलखंगना थबक पाइखपियु हाइना सुफोंदुकी मैतै अमसुंग पांगल की खुंद लैबा क्लब ऑर्गेनाइजेशन तराना सिंधुना नोंगपोक सेकमाई पीस टॉक की मतंगदा मैरा रैली अमा चटख्रे मणिपुर की नंगखै लोइना कोई लंबी लाक्पीरीबा अमदी कोई मैरागे लमदम असिगे महै तंफम संघ सिंगदा सेंट्रल गे अमसुंग स्टेट की ओइबा मिलिटरी फोर्सिंग थमजिनबा यारोय हाइना JSCC की मीडिया कोऑर्डिनेटर ओइबा सजित बुयाम मयुमना ngasi tidim ground लैबा MSF के ऑफिस पांगथोकिबा पाउगे मिफम अमदा फोंदोक्रे माकना मखा तारदुना वाफम असिगे मतंगदा मतम कयागी ममांगदगी JSCC ना हन्न खोलाव कया लाउदुना MU गी मनुंगदा लैरिबा आसाम राइफल कैंप असी लौथोकदबनी हाइना मेमोरेंडम पिसिनखिबा लैंगाकना लौथोकलगनी हाइना थाजब पिखिबचु ngasi फाव थबक ओइना पांगथोक्ट्रे नाकालामरोमदा इहौ अमगी नामादा महै तंफम संघसिंगदा थमलिबा सिक्योरिटी सिंग अथुबा मतमदा लौथोकदबनी नत्रबदी JSCC की माइकैदगिसु अकनबा फिरेप लौरकलगनी हाइखी इशुमा इहौ अमगी नामादा माइ तंफम इंस्टीट्यूशन सिंगदा अखोई सेंट्रल अमदी स्टेट फोर्सिंग थमजिदुना मिलिटरी जोन ऑनथोनबगी होनरिबा असिमक अखोई मायोय खुनाइगी मणिपुर की मायोय खुनाइगी लेबक याम थीबनी मसे कोई जॉइंट स्टूडेंट कोऑर्डिनेशन कमिटी JSCC की माइकैदगी कोई हाईली कंडेम तवे सरदार वल्लभभाई पटेल बुनिंग सिंधुना मणिपुर दसु डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स ना सिंधुना खुमलंपाक्ता नेशनल यूनिटी डे की थरम पांगथोक्रे थरम अदुदा यूथ अफेयर्स एंड स्पोर्ट्स के मिनिस्टर लेटपाउ हाउकेप मणिपुर ओलंपिक एसोसिएशन के प्रेसिडेंट TH बिश्वजित अमदी लोकसभा की MP RK रंजना अथोइबा मिथुंगलेन सिंह ओइदुना सरुक यादुना पांगथोके थरम अदुगा मरी लेना रन फॉर यूनिटी की रैली अमसु अथोइबा मिथुंगलेन ओइकिबा लेटपाउ हाउकेपना लमथाके ngasi की थरम अदुदा अथोइबा मिथुंगलेन की वारोल पिरदुना लेटपाउ हाउकेपना
Sardar Vallabhbhai Patel na machoi taraba ningthau panba leibak sing punsinduna Bharat leibak semnanaba hotnabada thawaina ponta piba ngamkiba du ngasigi mirol na kaufam thokte. Mahakna tauramba thabak sing una mahakpu Iron Man of India haina khangnaribani haibu wafam kaya phongdoki. Function amani na som pangthok panate akhoi gi wakan lon akhoi gi thamoi nongda akhoi ponsan daba yade nungsina na chana na lemin daba yade haibagi wakan lon do especially hairi gumna hogala kadaba na harol maya masina noi gi wakan se achumba lambi positive thinking asom da pusalakanda apunba leibak Manipur apunba India amas hagat pada mateng oigani. Luchingba Sardar Vallabhbhai Patel bu ningsingbo oina ngasi ahanba Manipur Rifles ki ground da Rashtriya Ekta Divas ki thoram pangthokre. Thoram adu da Works Minister TH Biswasit, Education Minister TH Radhesham, Social Welfare Minister Nemcha Kipgen loinana Civil amasung Police ki makok thongba official sing sarukya ki. Thoram ki sarukam oina Works Minister TH Biswasit na contingent kaya gi mass pass salami okhi. Thoram adu da Chief Guest ki warol piraduna Works Minister TH Biswasit na Iron Man of India haina sukhangna riba Sardar Vallabhbhai Patel gi mapok numita pangthokliba thoram asina Bharat ta lairiba mipum khudingmakna ekhoi amatani haiba wakhalonda luchingba sina pamjaramba wakhalon adu mipum khudingmakta chelhannaba amadi jat bijat ki khena balaitaba lamdam amu oinabagi pandamda pangthokpani haiki. Pura Paliba, Amadi Ladiba, Mila Kudimangla, Amato, Wakalonda, Wasak Minerasi, Amadi Epogi, Unity, Integrity, Man, Apogi Promotion Tonaba, Amadi, Mention Tonaba, Amata, Wasak Minerasi, Hiva Wahi, Amakahana, Hydrolina, the Kansai, and the city from a city, Wahikara, Tulpa, Joyti Chitravanna Dr. Bhuvan Hazarika Regional Government Film and Television Institute ka kusam naduna Sinba ahum suba Guwahati International Film Festival lisingani taramapan ngasi Guwahati da leiba Srimanta Sankardeva International Auditorium da hawdokre hawdopagi thoramda Aribam Shyam Sharma amadi Adil Hushel na chingmana sarukya ki leiba khumfu mangagi film chama film festival asida utkani Iran gi maming nairaba filmmaker Ismail Monsef ki Charcoal na film festival asigi ahanba film oina ngasi utki. Grammy Award winner Mr. Ricky Cage. Shri PM Adil Hussain. Tensit Road, Sekmaizing the House, Kaihaki Mamang the Changsinkiba, Maira Kongchet ki Saktam Kara, Mediang Taminasi. Manipur ki nam khai Manipur ki nam khai Manipur ki nam khai Long live Manipur Long live Manipur Ngasinong telephone ke ba pauche singda kari maru e pau yok ke habido mayam puna khaminasi. Manava ngasi nagagi waroshin losilagani I am yauna Delhi da nagagi aroiba mi fam kre Kokomi gi sintha leptuna lambida thopiru mai pakna pangthokre BJP lengaki Run for Unity su mapungfa na pangthokre Director list ki lauthokrabasu salai gi official website today Samarjit na chairman adumak oiri Pondom miyam na sintha lepagi khongjang sangsin kre tuan bomfam singda miyam na lambi thingba yauna section khongjang sangsin kre naga pistoki namada mahisang singda Central Force thamjiliba asi khutakta lauthokadabani JSCC ing sikpa nungsi sanaba lamdam ama oina bohonabada ekhoi khudimakki thodang sawi letpau hokke
Viren amadi Samarjit ki khongjang saugatli Pripa. Aroibada maru pau mukan na pizari. RN Ravi amadi Asian IM ge kangbuga ngasi aroibo ina New Delhi da maikai animakna amuka suwari sanakre hiram karada yanabu purakre. Greater Nagaland semba amadi tonganba flag laihanbada ayaba pikre haina ngangnariba sigi matangda Chief Minister N Birenna asigumba wafam amata center dagi official oina wafam amata thorakpa leitri haikre. Kokomi gi sinthale pagi khongjang hayeng numidang wairam pung taruk fawa sangdokre. Amade Kokomi na kaukiba sinthale pagi khongjang na Manipur gi mafam kaya da chauna kaiba bikre. Ngasigi wenadi matang asida Manipuri Paulo Shinjare Pau mieng tabiri ba mayam punumapu ASHAPRIYA namu kana khurumjari.